Local Area Development Scheme ni makada Maitai Pangal Singki Oiba Conference Hall amadi Library ni Chingba Yauba Matamga Chanaba Multipurpose Community Hall ama Lelong Haurebi Turel Ahan Bida Leiba Darul Ulum Dar-e Jadid Complex ta Saragani haina Lok Sabha gi MP Dr. Bimol akoi jamna phongdokre Wafam asinga si MP Bimol akoi jamna India Alliance amadi miyamga loinana anoba makhal gi technology sizinaduna sagadoriba Multipurpose Community Hall mafam yengsilaba matungda mahakna phongdoki Yengsin Kongchada duga mari lenana MP Bimol akoi jamna Manipur da khundari ba maitai pangal singna tongan hiram kaya da sizinaba yagadaba multipurpose hall asi handaki parliament session loibaga saba haunabagi pandam thamli haina phongdoke amaromda ngasigi yengsin Kongchada du da sarugya kiba construction committee ge member Mujibur Rahman hai Manipur da khundari ba maitai pangal furup ki miyoi singna sizinaba yaba Matamga Chanaba multipurpose community hall ama MP Bimol akoi jamna athubada Kudol Tamlagani haina thazaba pibiramle masigidamak furup asigi mahut silaga MP Bimol bu thagat phongdokle Lilong AC da multipurpose hall amata leitabagi awaba asi ubiduna anoba technology ga loinana fit chama kun sangba aduga fit humfu manga pakpa multipurpose community hall asi sagadabani haina mahakna phongdoke Lilong gai ki project ani masage sidaine hek or hek loibaga khanmo wani already aina khalamba ga disi dum khara owner ni kai aina modern ne nei sa je kenom sang rally long ga amma thawal yo ne thing ge na khalam be district ki oina ma adu sina ko na proposal la ko kai kam na hai ram de ge aina am to soidna sim se sarani ai thung ai sin khara tong na do di ya ro ke ga hana line up to program khara lai de ma gi importance sumun ha jang ngam sum khan be wan atu tawra ga to ga do bo na tem